Hello everyone. ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯃꯅꯤꯄꯨꯔꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯪꯂꯩ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯨꯛꯄ ꯎꯠꯆꯔꯤ. ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯒꯗꯧꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯏꯃꯦꯜ. ꯑꯩꯈꯣꯏꯅ ꯏꯃꯦꯜꯗ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ. ꯁ꯭ꯄꯝ ꯃꯦꯜ ꯍꯥꯏꯕ ꯑꯃꯒ ꯐꯤꯁꯤꯡ ꯃꯦꯜ ꯍꯥꯏꯕ ꯑꯃꯒ. ꯁ꯭ꯄꯝ ꯃꯦꯜ ꯍꯥꯏꯕꯗꯤ ꯖꯪ ꯃꯦꯜ ꯀꯥꯡꯕꯨ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁ꯭ꯄꯝ ꯃꯦꯜ ꯍꯥꯏꯔꯒ ꯈꯪꯅꯩ. ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜꯗ ꯂꯥꯛꯄ ꯃꯦꯜꯁꯤꯡ ꯑꯗꯨꯕꯨ ꯁ꯭ꯄꯝ ꯃꯦꯜ ꯍꯥꯏꯔꯒ ꯈꯪꯅꯩ. ꯐꯤꯁꯤꯡ ꯃꯦꯜ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟ ꯗꯤꯇꯦꯜꯁꯀꯨꯝꯕ, ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯗꯤꯇꯦꯜꯁꯀꯨꯝꯕ, ꯌꯨꯖꯔ ꯅꯦꯝ ꯄꯥꯁꯋꯥꯔꯗꯀꯨꯝꯕ ꯈꯪꯅꯕꯒꯤꯗꯃꯛꯇ ꯂꯤꯡ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯃꯦꯜꯗ ꯊꯥꯔꯛꯄ ꯃꯦꯜꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯤꯁꯤꯡ ꯃꯦꯜ ꯍꯥꯏꯔꯒ ꯈꯪꯅꯩ. ꯑꯗꯨꯅ ꯏꯃꯦꯜꯁꯤ ꯁꯦꯀ꯭ꯌꯣꯔ ꯑꯣꯏ ꯈꯟꯗꯨꯅ ꯕꯦꯡ ꯑꯦꯀꯥꯎꯟ ꯗꯤꯇꯦꯜꯁꯀꯨꯝꯕ, ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯗꯤꯇꯦꯜꯁꯀꯨꯝꯕ, ꯌꯨꯖꯔ ꯅꯦꯝ ꯄꯥꯁꯋꯥꯔꯗ ꯁꯤꯌꯔ ꯇꯧꯕꯤꯒꯅꯨ. ꯑꯩꯒꯤ ꯃꯊꯪꯒꯤ ꯇꯣꯄꯤꯛꯇ ꯁ꯭ꯄꯝ ꯃꯦꯜ ꯑꯃꯗꯤ ꯐꯤꯁꯤꯡ ꯃꯦꯜ ꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯛꯀꯦ. ꯑꯗꯨ ꯐꯥꯎꯕꯇꯪ.